La'o Chang lo ra lo Achon se sina achon gi aba ai jera bagi khudol pi balak pane maitei singi chatna bida sajibo gi nong mapan bada mapam na ningol sing na khudol pi ba chatna ye yengo sigi khudai se aina samne machu na punduna saba khudai sina machin mokpa manadraba sagai da hingna khrabasu nungsi badi adum punminari haiba ta e se sina abagi aduga sina amai gi ne nang sida kanagi yabi yaur ka changi ha amai nachana yumda lakpo bu kanagi yaba lawgadra ayabi yaudra nang yumji da changmu yadra bane nang Michael gi mi udri ngai da imphal da yam thu chako hoi ai hanki ge amai ado nachana maitei gi fisa khol da saba cherhau bagi khudol sima di lawbiyo ko lawbiyo amai kari gi khudol aina chakro dana Attention please kari gi attention please Ting tong sorry Thank you nang gi ting tong thank you na ibu son ma phabang ngadra abi nang ngau bro Dang bu ngau bro shimle kham mili khijan han khlai hoi ngau bo la bro nang ai ngau re ai ngau bane nang no hen ba ipa no hen ba nang ngau pati mi gi marak thalai bhai ate shati lamlak thalai ka tha ba nang chalo ne Aba. thalai bhai aroi na chalo aba lamhen bi hai me indabi na chabu ai ge amai na ngak pidre nungsina tamjaba ai gi khudol amai na lo bidre ai khudol se puduna hankrege ko aba apa gi ringam la ning krigi sabro nang ki amang nane nang pu nong mati shoy na nung shikani numit tuda nang ki khudol se apana nang ki amai te sinake ko kada apa da khudol se sinaramo aba Kaubiraganu 24 Jundagi nungsi keithel Mesho TV app khakta yengba phongbigani asiga loina na lai lathuk amadi mabung ahungi machansu yengba phongbigani Mesho TV में आप सब्सक्राइब करियो हमारी सपोर्ट करियो so please subscribe Mesho TV Larai lathuk hairiba film asi Mesho TV application da yengba phongbiragani Subscribe tawbo kaubidana subscribers inda khudong chaba ma bibi khudong chaba dudi subscribers singi maraktagi 100 ki he yawga lottery otuna khwainagi lucky oiba miyoi amada swift car amagi mapu oibagi khudong chaba du pijari ngasi mak Mesho TV gi subscriber oibiu ai samasu ngasi degi subscribe tawsar